अहानबदा मरोइबा पाउ पिजरे मणिपुर की मपालम याउना स्टेट असिदंग असे 85 रक सुबा सागलाम खोंगसेट की थरम पाकसेना पांथोकनखरे स्टेट असिदा मपान चलुदबा मियोइसिंग नौना कोविड-19 पॉजिटिव ओइबा हेंगलकले अपुनबा पॉजिटिव ओइबा मसिंग 5,000 गा 715 यौखरे वाहेंगबम लेकाइदगे कैसामपात जंक्शन फाउबगी मरक्ता लैबा नंबुल तुरेल की फिबम ngasi मणिपुर के चीफ मिनिस्टर एन वीरेन हक्थेंगना चतुना यंगसिनख्रे नेशनल पीपल्स पार्टी एनपीपी मणिपुर स्टेट यूनिट की मनुंगा नापाक तानरे अमन अमबु पार्टी दगी पंगतान तानथोकनरे मतम कुइना खंग ngamdana leiruraba lambi khudong thiba thodok amada leikidraba myoisingi patha pumtharaba hakchang phangle imphal more lambi gi lokchau dasu upuba truck amasu lokhada tasinkhre amadi sathak sel oina lupa chani piram haibagi wahauda manipur police personnel ani suspend tawkhre lupa 5,000 suna piram de haiduna driver amasu tamthina propagi wakat lakle Kurumjari, Times of Manipur News yang berbesing buku mentem gentle na taramukjari, miam da pauk sandung na pijari. Sahi kudingi pangtokpagum, kumsi sahi gi oinasu, All Manipur Students Union M Sunasinduna, yang kai mangarak suba caklam kongset kinumit, falan thorum, pisum singada leba athobi marigi kubam da hekaleka tamduna pangtokrai. Ayuk pung ohum taba da hona bimatungina, ya kairol pangtoklaba matung, M Su gi firal na ayuk pung nipan taba matam da singkat ke. Kumsi sahi gi oinadi, COVID-19 na maramoiduna, miyam gi kongseti pangtokidrai. Pisum singa masada pangthokiba athoba thobi singi khubamda hekalekat tambagi thormaduda emsugi ana thau puramba myoising leikidraba singi imung manung mari mata amadi sagai natai gi myoising na saruk yakhe thoramadu lengangna lauthokiba SOP ngakna pangthoki makata na ningsing numit asugi mapung oiba thoram DM College campus da leiba emsugi headquarter da pangthoki panbayabadi sahi 95 gi mamangda Manipur da khutsem gi oiba chak tangba thorapadagi mahiroi singna Sangshin ki bokong da police na nongmai kapada myoi mari lekidabani emsu headquarter da pangthoki ba thormaduda union nasige hanagi thau puramba kya su saruk yakhi wangang ki basingna mahiroi singna mahimasin tambagi mathakta leibak ki oiba thauda kya da saruk yaduna khunai asi asumba mayona mada purakna ba hona bada lawriba thaudangbu thakataba ngamloi amaromda ningsing namit asiga mari lenana mahiroi singna rims amadi jenims da it katpagi thorum su pangthoki thormaduda MSUG President Peter Lystrom Malem gi oiba laina laiset COVID-19 maram oiriga ngasi thormasida saruk yaba phangkidaba iraisa singna leikidraba athoba singbu ikai khumdaba thamoida utpiyo hairi Uji drug ki kai myam phari ba simyam ja sumu bol lockdown matam sida kon pakan bam myam singa tawra abja chingna re hatar maramdi hogi ba video thodo kya da makoi chenabagi mamiloi shamada or pai lebagi Dari evidence oina di laitawi mongda mami shamala thamisha si miyam na khangnaran aduna ngasi akoi Amazon da swai tare ka swaina ka fuel auto ga lockdown taw kanda haiba Amazon gi mafam de gi ka to ge ha kanda mineral miyam lauthui noi he tholapaga COVID-19 ni pandemic adi sumba SOP se noi thugabani na noi jail thangani noi phugani ha yam thi phudana jail la be thamjandana hai prajana dam thondre 85 rak suba saklam khongset kamari lena nangase more dasu All Manipur Students Union MSU Technopol District Committee na sinduna more gi ima kondong lairem bi harau bungda asamba thoram amaga lena na pangthokrai thoram aduda leikidraba athobi singbu ningsing leduna minute ama tumina leibaga loinena makogi photo da leisukatuna awaba phongdok loinena ikai khunaba utke thormaduda morele leiba toan balup singi lusing basing su saru yakhe uripok sigi oinasu leiriba uripok club ni funipan uripok apun balup nasu 85 rak suba
saklam khongset ki thorom pangthoki lising amaga chamapan humpumaga gi August 28 chaklam khongset numita thawaina pontha pikhrabi athoba Nabakumar athoba Nilamani athoba Chaubal amadi athobi Pramodini gi mafamda ikai khumnaba utpaga lonena yakairul saktuna palan thorom adu pangthoki lonena COVID ki saithing fangliba uripok AC gi miyamda saklam khongset ki yakairul asina hena thona habo oiresunu hainasu thorom adu da saru yakibasingna phongdokna ki MSU District Committee Jiribamnasu MSU Office ta asamba thorom amaga lonena yankai mangarak suba saklam khongset numit palan thorom pangthoki thorom asida leikidraba singi photo da leisu katpa amadi minute ani 2 minute leptuna ikai khunaba utke Technopol District ke police personnel ama yauna Manipuri mapanda saluda bamioi amaga puna district asida nongna COVID-19 positive oi bamioi ini sure Manipuri mapanda saluda bamioi ama COVID-19 positive oi re hari bamioi ase gari accident thokpadagi kaksingi jiban hospital da layang naba pukatpada rapid antigen test tobada COVID-19 positive oi re khammangal khibani hari bamioi ase More hospital da puraktuna More hospital gi COVID care center da layang naba thamkrai amadi makhata nangasisu Technopol da hangba quarantine center da leiba police personnel amasu COVID-19 positive oire. Hairi ba mioi ase Technopol district police station da leiba mioi ni. Masiga tharaga hojik phawbada active case oina More gi COVID care center da mioi ani leiri. State asida ngasi nongma khakta da mapanda chalu da ba mioi chamaga taramapan nongna COVID-19 positive oiba thengna khrai. Ngasi COVID-19 command control room da gi thadorok cherol gi matungina State asida ngasi general population dagi mioi chamaga kunithoi positive oiba thengna ke masida nupa humudra manga amadi nupi niputaret yauri masigi mathakta Central Armed Police Force CAPF ke personnel tarani pansu nongna positive oi ke positive oiba singasi RIMS ki BRDL da test obuda mioi tarani thoi JNIMS ki BRDL da test obuda mioi taramapan Thobal dagi mioi nipan Churachandpur dagi mioi ani Imphal East RAT dagi mioi ahum Imphal West RAT da test obuda mioi humudra humdoi IRL dagi mioi ama Kangpokpi dagi mioi ani Sizo Hospital dagi mioi ama Bisnupur dagi ani Babina Diagnostic dagi mioi manga Ras Medicity dagi mioi ani Advanced Hospital dagi mioi mapan amadi Ukrul dagi mioi amani khangakibani positive oirba singasigi manungda Imphal West District dagi mioi maripu manga Imphal East District dagi mioi tara Thobal District dagi mioi nipan Ukrul amadi Senapati dagi mioi amamam Churachandpur dagi mioi ani Kangpokpi dagi mioi manga Bisnupur dagi mioi mari amadi Sandel dagi mioi taruk yauri hairiba positive oiriba singasigi manungda Kangpokpi dagi mioi ani amadi Senapati dagi mioi ama mapalam dagi halakpani amaromda ngasi nauna mioi chamaga kunipan discharge tawke hojik phawbada state asida COVID-19 positive oiba apunba masing lising mangaga chatret kun manga yokre laina asidagi fagalaktuna mayumda hankiba masingna mioi lising ahumga chamapan yankai taret ni amadi hojik laying chathariba mioi lising amaga chatret nipu humdoi leiri laina asidagi leikidaba mioi masing kun manga sukre amaromda state asida hojik phawbada laina asidagi fagalapagi changcha da humpu mapan dasmik ama mayokre paugi maruktan atan bebre amatan lomidisi Admission open. The application form for admission to LLB first semester 2020 is available from the Office of the Principal of the Royal Academy of Law INAM in all working days. Any graduate or equivalent from a recognized university who secures 45% for general and OBC and 40% for scheduled castes and scheduled tribes in aggregate are eligible. The details can be heard from the Office of the Principal. break matung da makata pa pau pijari none district ke longmai area da internet connectivity yamna sonmana miyam khamthengna awaba mayokna re masigi matang da longmai area village council na telecom service provider singi puning singsilakle
lockdown gi matam asida online gi khuthang da internet ki matengna mahi tamba amadi covid-19 laina gi matang da miyamna matam gi pau phangba ngamdana leiba haibasi maike esom gi miyam gi oina yamna laibak thibani maramaduna council asina hairiba internet connection yamna wana phangliba asi athuba matam da yengsin biduna phibam phagathan biu hairi karigumba hairiba wafum asi athuba matam da thabak onthok trabadi council asina akan mathabak lokat pagaloina ain gi oiba khongthang kyasu lokholak payai haina section wafam thamlak le Nambul Turel gi iroi sembadagi hairangoi thong phawgi saruk asi hana yengba yadab makai molam badu Nambul River Rejuvenation Project ki makhada lupa crore mariputra manga changna sendoktuna lu nana thamna honari basi mai pak pangam lehena chief minister N Biren haikrai wafam singa se thong nambon bidage kaisampat phawgi leiriba Nambul Turel gi phibam yengsin basatpada phongdokhibani yengsin khongsit aduga mari lenena chief minister na makhatan hai Nambul River Rejuvenation Project ki makhada iroi sembadagi mongsangai phawgi marakta leiriba Turel asigi nakyat animakta sewage pipeline sing phongani masina Turel asigi ising hakthengnana phatta hodi sing tasilakpada ngakthokpa ngamgani masida natana urban waste kudimak mongsangai manakta leiba water treatment plant da mapung phana treatment chathagani amaromda ngasi Turel gi phibam yengsinbaga mari lenna wahingbam lekai dagi kaisampat junction phawgi Turel asigi torbanda Cherry Pambi Kayasu Taki Masina Turel asigi masak hena phajan batanatana lamkoiba singi puning susingsin bangamgani haikhe Chief Minister gi khongchat aduda Forest and Environment Minister Awangbong Nyumai Manipur Legislative Assembly gi Deputy Speaker K Robindro Deputy Chairman State Planning Board MLA S Rajan atai MLA Chief Secretary DGP amadi lenga ki makok thongbo official sing susar yakhe Lenga asida Fisheries Minister oibatanatana NPP gi National President na handakta NPP Manipur gi Interim President oina hablakrava NK Shibu party asidagi chahi taruk tanthok le haina NPP Manipur State Unit ki President oiri hariba Thangmilen Kipgen masana phongdokhre Thangmilen Kipgena makhatana NK NPP ki chana kanglon gi mayokta thabak tawba khaknatana mahaki primary membership renew tawkidrabana party asigi member oidre maramaduna party gi constitution gi article Taramapan gi makhada disciplinary committee na mahakpu party dagi chahi taruk tanthona bawarep lawrokpani amaromda national president Conrad K Sangmabu kanagumba kharana lana lamjingduna mahakpu party gi mayokta thabak tawi haina maral sirakliba ase party asigi constitution gi mayoktani president na phongdorliba constitution gi saruk adudi ECI gi website ta thagaliba amadi Manipur gi NPP state unit gi office la leiriba constitution da yawde State President oibigi matam August 15 da loirabana kumja lising ani taratare ta chanakhiba party gi constitution gi provision matung ina August 13 da mikhal pangtholaga mahaku president amuk hana hablakpani national president asirak liba maral khudimak party gi constitution gi mayaktene haikhe Amaromda National People's Party NPP Manipur State Unit ki president Thangmilen Kipgenamadi mahaki khongburoi khara party sigi president Conrad K Sangmana tanthokibagolena Manipur lenga ki Tribal Affairs and Hills ki Minister Oriba NK Shibu Marak ki President Oire Hana Lauthokre Ngarang Shillong dage Conrad K Sangmana Thador kiba video footage amada wapamasi phongdokladuna hai Thangmilen Kipgena party ki chana kanglon gi wangwada mikhal pangthoktuna thaupuba sing khanaba thabak paikhatkhi masina maram oiduna anti party oiba thabak tawbagi damak makhoida so cause notice tawbagaloina makhatana party ki chana kanglon gi wangwada thabak tawdana bakhangankhi adubu Section wafam thamna makoina party gi mayokta thabak torpadagi Thangmilen amasung mahaki khongboroi singadu party dagi tanthokibani makhatana NPP Manipur State Unit ki mikhal athuba matamda party gi chana kanglon gi matungina pangthoklagani loinena maraki oina party gi thabak thoram sing ningthina chathaba yanaba Minister NK Shibu marakhragi president oina halokhibani In order to ensure that the office continues, we appointed an interim president, Mr. N. Kaisi, who is also the Tribal Affairs Minister in the state of Manipur, in the government of Manipur, has been appointed as interim president. And the elections to the state unit of the Manipur will take place very shortly, following all the procedures of the constitution of the NPP, which is to be held by the CEA, the Central Election Authority. Dear friends, I would like to give some clarification on the NPP Manipur State Unit issues that have been coming up in the past few days. First of all, I would like to state that the former President
of the NPP Manipur State Unit, Shri Thangmalin Kipkin, had acted against the constitution of the party by going ahead with the elections and announcing the elections. In that regards, a show cause notice was issued to them, and they were informed that they should not go ahead with the elections as it was not as per the constitution of the NPP. In spite of all the information given to them and the warnings given to them in writing, they went ahead with the elections, which was completely unconstitutional. Therefore, I, as the President of the National People's Party, had decided that they will be expelled from the party, and Mr. Thangmalin Kipkin and a number of members who had worked with him in order to hold these elections illegally have been expelled from the NPP, and they no longer are members of the National People's Party. Lengang na ngasi fawba mahi machine tamna bagi chana kanglon semduna mahi tamba panghandriba sida AISF Manipur State Council na akan bamongda nungnang bapongdorok lei. Manipur State Council AISF ke Secretary N Revides na thadorokpa cherolamana makata na hai Assam lenga ke oina lakliba September thadagi mahi machine tamba hongnaba lauthokpa leikre amadi World Health Organization su COVID-19 lanthengnaduna mahi machine su tamgadabani haikiba leire. Lengang asina haying tunggi apaba matik saba khunai amagidamak khalaga tabak pakananing heri. Chayol amagi mamangda thokiba oirangani chingnaba lambi khudong thiba thodok amada Jiribam lomdagi lakpa angobu machugi bolero car ama NH37 Imphal Jiribam lambigi rengpang manakta lokhada asiba haksanga loina thengnakhre. Khudong thiba nanglaba gari adugi registration number na MN02B0999 ni. Thodok asida leikidraba myoy sing gi asiba haksangsu matam kuibana pathapuntharam le. Police dagi phangba pawda kudong thiba thodok aduda laikhidraba myoising adugi manungda Churachandpur district ke Dampi Kuldagi Kimja Hat Wi-Fi mapuroiba Thangtin Len Koba nupidi masak khangma ngamle adubo atopa laikhidraba nupa amagi haksangdi masak maming khangma ngamdri hari. Kudong thiba thodok thokpadagi laikhidraba haksang sing adu Rengpang Kuldagi na amana masagi lanai thabak chatpada thengnarakibani. Asiba haksang sing tungda police na lokatuna rims ki miren sang tamna purakre hari. Amoromda upuba tata truck ama lokhada tasin krai. Driver hingore Imphal More lambigi lokchau mathakta round puba tata truck gari ama accident thoktuna lokhada tasin kibani. Thodok thokpamdagi police dagi phangba pawgi matungina hairiba tata truck adugi registration number na MN015040 ni amadi thodok adu ngasi ayuk chawrona pung 13 rom taba matamda thokibani. Tata truck adu More romdagi Imphal tamna round puraga lakpada lokchau mayada leiba Wapi village da accident thoktuna lokhada tasin kibani. Hairiba gari adu Thobal district ki Papal mayai lekai dagi thoksom Hemajit kauba mi amana thorokpani. Thodok adu da driver adu kokki saruk da khara sokpanatana atai toidono asokpanang hongdre hairi. Tungda thodok thokpam da More police ki team amana laktuni yengchinke. Lilong Haurebi College ki principal na aran bathabak kya sathare haibagi matang da hojik college asida thokliba wathok asi yengsinaba Manipur lenga ki University amasung Higher Education ge Director na tha asigi kunmanga da yathang ama thoktuna inspection team ama semlakpada college asigi Students Union ge maikaidigi mari lenaba singbu thagatpa phongdorokli. Hiram asigi matangda college asigi Students Union ge Finance Secretary Mohammad Saddam Khan phongdokhibada ngasi inspection team na inquiry asi Students Union ge maikaidigi taramna okle. Students Union ge maikaidigi taliba wakat sing haibadi principal suspend tawba inquiry tawba lenga ke order wangmada hapsinba engage staff lokthokpa senja thumjada chenaba oja sing transfer tawba principal na college account ta hapagi mahuta masage furit khauda haphiba fundsing college ke account da amukhana hapanba sigi mari lenena inquiry team na asumba du puthorkani haibagi thajabsu thamli haike. Student Union ge maikaidagi taliba demand sing asi mari leinaba inquiry team na asumba puthorkani haisu thajaba lai. Student Union na taliba demand sing di principal suspend tawba amadi inquiry tawba order gi wang madahapa english staff sing lokthokpa senja thumjada senariba oja sing dismiss tawba principal na tam om dakarpa fan sing college account option ba ngasi gi paliba lainga asin asumaran sidokpituna mara laiba sing dandi bibiyo haina student Union gi maikai anganjai.
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ खंगहनजबा लमजिंगबा फाइनेंस की माइकईदगी वाफम खरदन खंगहनजरी मदुदे हौखिबा जुलाई की तांग मरी लिसिंगनी कुंदा थोखिबा नोटिस की मतुंगिना अगस्त 15 लिसिंगनी कुंदगी लमजिंगबा फाइनेंस हांगबा होगनी तौजरंबादो लैगाकना हौखिबा जुलाई की तांग कुलहुमदोइदगी लेप्तना लॉकडाउन थमलकपना मरम ओइरगा ऑफिस हांगबा यादना लाकली मरम अदुना लैगाक की माइकईदगी ऑफिस हांगबा याहनबगी खुदोंग चाबदु पीजिबा फावबदे लमजिंगबा फाइनेंस की थबक थौरम सिंह पांगथोकपदा अचौबा पनबम ओइरी मसिना मरम ओइरगा लमजिंगबा फाइनेंस ना ममांग थोकिबा नोटिस अदु स्टे तौरगा अनौबा नोटिस अमा थुबा मतमदा लेबा के सिचुएशन येंगलगा थोकजुबा फावबा लमजिंगबा फाइनेंस का मरी लेनबा थबक थौरम सिंह लेपचखिगनी हाइना पाउजेंजरीबा माइबम रंजन मैनेजर लमजिंगबा फाइनेंस ब्रेक के मतुंग द मयाम बुताराम ओक्सोबोलोना मखादा पाउ पिजरे कोविड-19 लॉकडाउन अमरम ओइदुना थौबाल म्युनिसिपल काउंसिल गी माइकैदगी मतम कुइना अमोरकाई लखतप लेपखिबना मरम ओइरगा थौबाल वामताबा वार्ड नंबर 2 गी मफम कयादा अमोरकाई क्या पैदुना लेरखिबसिंग अदु ngase अयांगबा नहालोब ANL वामताबा सरok मथकी थौमिसिंगना अंगम अंगबा सेनफम खाइगनदुना सेंगदोखरै मियामनसु अमोरकाई सिंग मफम साना थंबिनबा ANL गी माइकैदगी वफम थंगलि कोविड-19 दगी ngathongminasi hairabadi section bahibasina khwaidagi maruni haina social worker khagokpam khamana phongdokhrai wafam ase korai AC gi manungda containment zone lauthokraba laikai singda leiba yumdagi mapan thokpa yadana leiriba imungi myoisingda chana thanaba polamsing leptana yengthokpaga mari leinana phongdokhibani mateng pangbagi makha satharak poina khagokpam khambagi minyeng makhada vision khuraina containment zone oina lauthokraba ningthobung laikai chingangbam laikai komidok tourism leirak chaithavi leirak खुराई चुंगांबम लेकाई मफम सिंह लेबा इमुंग सिंह चाना थनब पोलम सिंह यावना फेस मास्क अमदी हैंड सैनिटाइजर सिंह येंथोखे कोविड से याम तिनिगाई ओइदे तबुदे कोइ सेक्शन बताई सरकार पीबा चना कानून गा बताई एग्जाम भरा ले बताई होसिंग जा बताई इम्यून करम बताई एक्सरसाइज तो बताई अतदा कोइन कोविड तिनि गाकु बंगमने हब समझे ngase silent digital game hut kangbu amana TOMTV ge officer lektuna चाना थंगबा पोलम क्या मतंग पांखरै हनक TOMTV की स्टाफ अनि कोविड-19 पॉजिटिव ओइख्रबसु होजिक चैनल असिगे ऑफिस ता क्वारंटाइन तौदुना लेरिबा स्टाफ खरना मियाम दा पाउ पीबगी थबक अदुमक सथरी साइलेंट डिजिटल की प्रोड्यूसर फंजौबम लनजिना फोंदोलंबदा मीडिया सिले नाउ सिंगी मरकता अवाब तारब मतम असिदा अखोइना मतंग पांगदरबदी कनाना पांगनी मियाम गिदमक मीडिया न लौरिबा थौदांग असि असुकी मतिक चावी मखा तानसु मियाम गिदमक लेप्तना होना बिरको अमदी नादुना लेरिबा स्टाफ असिसु थूना फगतपा ओइरसनु हाइखे अखोइना अखोइगे फ्रंटलाइन वॉरियर्ससिंगदा अखोइ यामना थाजदना हाइजबताइ अखोइ मणिपुरगी सिगुमलबा अखोइगे मीडिया हाउस अमगी चिननाउसिंग पॉजिटिव ओइबा यावरकपा अदगी पॉजिटिव ओइबा यावरकपदगी हौजिकसे क्वारंटाइन तौरगा लेरिबि चिनाउ 13 गी मफमदा अखोइना इकाइ खुमनबा उचबगा लोइनाना अखोइना ngamjaba खरा चेंग हवाई अदगी अखोइ चानबा बिस्किट मार्क्स अदि थाउ तुम खरा अखोइना अंगम्बा खरासे अखोइ एजुकेटिव कमिटीना खनजरगा अखोइ करिगुम खदि तौसी मियामगी दमका असुक सांगना अवाबा थेंखांग कया कया द माइपुनदना लाकलबा मतमसिदा अवाबा तार मतमदा अखोइना करिगी दमकता मीडिया हाउस तो वर्क तौबिरबा सिंगबु सपोर्ट तौरोइदबनो मखोइबु इकाइ खुमनबु उलोइदबनो हाइबगी मरुइबा पांदमदे अखोइ लाक्चबनी अखोइना ngasi तौजरिबा असि सेलिन डिजिटल की ngamjaba खरदंग हाइबा थौदांगदुगी मखादा थोरमदुगी मखादा अखोइ एजुकेटिव कमिटी गा लोइनाना ngasi लागा तौजबनी मखा तानसु अखोइना मीडिया हाउस सिंगदा करिगुम्बा खुदोंचादब खोटपा यावरक मतमदा हाइजबताइ अखोइ सुंसोइ सोइदना सेलिन डिजिटल
ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯁꯤꯡꯅ ꯇꯥꯟꯅꯔꯒ ꯑꯉꯝꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠꯅ ꯊꯝꯕꯤꯔꯤꯕ SOP ꯉꯥꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ WHO ICMRꯅ ꯊꯝꯕꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯤ ꯉꯥꯛꯄꯤꯔꯒ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯅ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯄꯦꯟꯗꯥꯃꯤꯛ ꯑꯣꯏꯔꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯥꯏꯆꯠ ꯑꯃ ꯑꯣꯏꯅ ꯁꯟꯗꯣꯔꯛꯂꯤꯕ COVID-19 ꯑꯁꯦ ꯊꯤꯡꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯗꯅ ꯍꯥꯏꯔꯤꯕ SOP ꯀꯔꯤ ꯀꯔꯥꯁꯤꯡꯁꯤ ꯉꯥꯛꯄꯤꯔꯒ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ COVID-19 ꯒꯤ ꯂꯥꯏꯆꯠꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏꯊꯤꯕ ꯄꯤꯗꯅ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯃꯥꯖ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯃꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯦꯂꯤꯟ ꯗꯤꯖꯤꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯗꯤ ꯀꯦꯁꯜ ꯍꯣꯁꯇꯦꯜꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯦꯟ ꯃꯅꯤꯀꯥꯟꯇ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅꯁꯨ ꯉꯁꯤ TOMTVꯒꯤ ꯑꯣꯐꯤꯁꯇ ꯃꯥस्क ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯑꯃꯁꯨꯡ ꯍꯦꯟ ꯒ꯭ꯂꯣꯕꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈꯤ COVID-19 ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯥꯡꯒ ꯏꯁꯂꯥꯝ ꯌꯨꯠ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯉꯁꯤ ꯊꯥꯡꯒ ꯏꯁꯂꯥꯝ ꯂꯩꯀꯥꯏꯗ ꯗꯤꯁꯏꯟꯐꯦꯛꯇꯦꯟꯠ ꯃꯍꯤ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅꯁꯨ HYDOꯅ ꯂꯩꯀꯥꯏ ꯑꯁꯤꯗ COVID-19 ꯂꯥꯟꯊꯦꯡꯅꯅꯕ ꯂꯦꯞꯄ ꯂꯩꯇꯅ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ COVID-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯟꯗ꯭ꯔꯥ ꯑꯃꯗꯤ ꯍꯃꯩ ꯕꯦꯟꯗ ꯃꯤꯇꯣꯞ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤꯗ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ COVID-19 ꯒꯤ ꯂꯣꯛꯗꯥꯎꯟ ꯑꯃꯗꯤ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯁꯣꯊꯔꯕ ꯏꯃꯨꯡꯁꯤꯡꯗ ꯃꯣꯏꯔꯥꯡ ꯀꯂꯦꯖ ꯒꯦꯠꯇꯒꯤ ꯊꯣꯉꯥꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯉꯁꯤꯁꯨ ACꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯉꯥꯡꯈꯂꯋꯥꯏ ꯋꯥꯔꯗ ꯅꯝꯕꯔ 3ꯗ ꯂꯩꯕ ꯅꯣꯡꯃꯒꯤ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯏꯃꯨꯡ ꯄꯨꯖꯔꯤꯕ ꯅꯤꯡꯊꯧꯖꯝ ꯕꯤꯖꯦꯟ ꯆꯍꯤ 38 ꯑꯄꯣꯛꯄ ꯑꯦꯟ ꯊꯣꯡꯅꯥꯡ ꯉꯝꯕ ꯑꯃꯗꯤ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯁꯪꯍꯥꯏꯒꯤ ꯏꯃꯨꯡꯗ ꯆꯦꯡ ꯕꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ COVID-19 ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯌꯥꯎꯔꯛꯄꯗꯒꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯅꯝꯕꯣꯜ ACꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯃꯄꯣꯛꯐꯝ ꯈꯨꯟꯐꯝꯒꯤ ꯏꯃꯨꯡ 1950 ꯍꯦꯟꯕꯗ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ACꯒꯤ MLA ꯑꯦꯟ ꯂꯣꯀꯦꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯃꯄꯣꯛꯐꯝ ꯈꯨꯟꯐꯝꯒꯤ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯋꯥꯔꯗ ꯅꯝꯕꯔ 10ꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯂꯣꯏꯅꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ Bubon Technical and Skill Development BTSD Private Limited ki Chairman Naurem Nabasandrana Kaksing Assembly Constituency ki manungda leiba miyam da ngasisu Kaksing Irum Mapal Pareng Development Committee amadi Sunrise Development Club ki miyosing asinduna pangthokpa laikai asige lamtu sengba amadi lambi sembada mateng pangkhrai ngasigi lamtu sengba amadi lambi sembada mateng pangbaga mari lenena Naurem Nabasandrana phongdorokpada ngasimak miyamna COVID-19 ki lockdown na lairabat lamdam asidi miyamda awaba kya piri adu moinama COVID-19 asi thengnanaba lu nana leiba habisi yamna tangai fade hairi lu nana thambasina masigi aikoi laina sibu nga thokpada hena aikoi afabo oigani haibagi wakhalonche asingba achimbo oibanena ngasidi miyam hurtuna magi pareng singda lu nana thambagi panage makada masiju kasing irma pansida pangtholebane United People's Front UPF Manipur lingkhat ki bage kunithoi rak suba mapok common thorom palana lakpada Franasigi Maikedi yaipa pawjet pirakli Franasigi President W second athadrok pacherolamada ngasigi malem gi issue ama oiriba COVID-19 ge laiset asigi khudong sa balorga India lengangna NSN IM gi issue naronda lotion kiba yaroi miyam gi oiba wafambo miyam khangandana lotionaba India lengangna kayarak hana sathaduna lakraba thorang singna Mairik Pidagi, Maijaupi, Ohenaba, Siloidobane, Loinana, Manipur Langanasu, Matong Huktaba, Togo, Toshin Sing, Punamak Lepkadabane, Soikrabasu, Soikre Haiduna, Maral Yazabagulena, Asumba Todang Sing, Pantopana, Miam Lenga Asida, Hena Tazapatangane, Sahi Kunitoi Subage, Mapokumon Toramashina, Lakpada, Miam de Papongel, Pijabagolena, Equigi Hayangidamak, Singer Pokudimak, Mayok Naduna Mipan Tangdaba, Ing Tapa, Sapat Pakunai, Ama, Ohenaba, Apunbagi Todang Lumina Sihari. Imphal East District ke Mantri Pukrida leiva Central Forest Division ke Sadar West Range na konba Langol Reserve Forest ke manung chanba Lamdeng Block ke Warok area da ain gi wangwada nauna sajilekpa yumamangase Central Forest Division ke DFO RK Amarjit ki miyang makhada Forest Staff singna thugai khrai ain kaina sajilamba yum thugai baduda DFO Central RK Amarjit na haikibada Langol Reserve Forest ase Central Forest Division na kana honaduna Langol Reserve Forest ki manungda anoba yum sahandaba haibagi pandamda sangsilabasu miyoi kharana lockdown gi khudong chaba lawruga lam khopsin bagi thabak adumak leptana sathari
asigumba miyamgi lan oiriba Imphal City gi mayonda leiduna Imphal ge akoibagi phibam ising nungsit senghanduna mahusagi khal ngakpada asobo thodang loriba Langol Reserve Forest asi kanminasi hareduna lamgi rekota chayatnaba mayam ama leiriba asi sengdoknaba Chief Minister amadi Forest Minister gi minyang makhada Chief Secretary na Chairman oiba committee ama sembiduna Forest amadi Revenue Department anigi apunbagi oiba survey kana sathari miyam puna hona mineduna tungi mirol gi damakta khanduna kanminasi hanasu DFO RK Ambarijna miyamda apil tarukli PMGKAY ki beneficiaries singda fangpam tokpa saktung phanganba ngamdabadagi khoisaunaraba hunpung khulgi miyam nangase hunpunggi Dungrai junction dagi hogduna wangangdaba wakat khongset ama sakrai wakat khongset aduda basimtang aungtang amadi kasomtang Dungrai gi miyam na saruk yaduna Dungrai gi St John's School dagi khongset adu hokhe tungda Imphal Jesami lambigi tainafam da losin khe khongset adugi mangoinena Ukrul Press Club da paumi singa unabamada interim JSC ki spokesperson Thodri Sang Kasomung na haikibada Napsa amadi PMJKAY ki saktung famfam thokpa hunpunggi miyam da 10 kilo manga phangadaba adu 10 kilo ahum khaktamak tha manga dagi piduna lakli maramaduna famfam thokpa 10 kilo manga phangadabani haiba demand da ngasi yaningdaba khongset asi chatpani haikhe why the PGMKAY scheme, which has been announced that 5 kilo will be issued every month to every individual, but they have given us only 3 kokta. Number 2, there has been non-distribution of dal, which they have mentioned in the media as well as in the orders that every household will be given 1 dal. Till date, none of the household has received it. Number 3, for this transport and conveniences, it was told that the whole will be on the burden of the government, but they have charged 20 rupees for the transport to every household. And number 4, truck driver da sathak sel oina balupa chani piramu haibagi wahongdagi Manipur police personnel ani suspend tawkhrai thodo ase rang Churchandpur district ke mini secretariat post ta mathau taba police personnel ani na Dimapur dagi Langoi ga lakpa tata truck amagi driver da khamlaga lupa chani piramu haibagi thokibane masigi matung police personnel ani adu makoina ngangkiba wahai sing yauba video social media da sandoroktuna complaint torokpadagi district asigi SP Amanta Sinhana action lokotuna makoi ani bu suspend tawkhi SP Amanta Sinhana thokiba order amagi matungina suspend tawkraba personnel sing adudi district asigi mini secretariat post ta mathau taba constable KH Roman amasung Thanglemlal Khongteni suspension manungda makhoigi headquarter ase Churchandpur reserve line da oigani loinana SP gi ayaba yaudana headquarter thadoktuna chatpa yaroi hairi Manggi lengoi gari nanti ayu ngasih nak ahan mana ti lak dia sudah lengoi gari lak ni tu memang lengoi gari lak ada kau lak he pai sudah ada memang lengoi hai ti intri tahu nggak dum sale dum asih mamang kita asal juga intri tahu lah moi pesai dia moi intri tahu koi paslon moi dia yang alle ada moi kasu pesang jo hai dia asih ni kari jaga Mayang Imphal Police Station gi manung channel laiba khela khong mamang lekai degi driver oiba Muhammad Nasir Khan Sahi Kumapan apopa Muhammad Alauddin atopa meng irabona thasigi kunmanga gi numidang pung 13 ga minute nipuram taba matamda Dimapur degi Langoi ga lakpada Mayang Imphal Police ke ASI ke Umajina Lusingba civil dress set police team amana minungsi leitana tamthina purakibagi thongbo khela khong apunba development association kadana akan bamongda yaning de phongdrok nei khela khong mayai lekai da leiba lup asigi office ta pangthokiba paugi mifam amada lup asigi general secretary PH Sarosna driver oiduna imungi leita laira puna bohonari bamioi asida civil dress ta nisa sasalega police ki maikhum uptuna lupa lising manga piramu natrabadi satpa yaroi haiduna athiba wahai kya sejenaduna tamthina purakhe lising ani khak yauri hairubada lambi da senkhai toba lalhobada lising tara pibadi ngamlaga karigi yaudabana haina mafam marang khangdana phubirakhibani lising ani lahoraba matung dasu paisa lahowi haibasi kanada su haidokpa yaroi haiba wafam su phongdorokhi hairi tamthina phurakpadagi soklaba driver Muhammad Nasir Khan hojik haksangi mafam kayada sokpada natana mahusagum chaba thakpa yadana laikana dun leribani
असिगुम्बा मिनुंगसी लैतबा अमदी मसागे आइडेंटिटी खंगजदबा ASI के उमाजित अमदी महाका ड्यूटी तौमिनरंबा पुलिस पर्सनल सिंगबो लेंगांगना थिगतुना पुंग निपुनि पानगे मनुंगदा एक्शन लौगदबने पीरिबा मतम असि फावबदा थवैद्रगदि मखाताना ड्राइवर एसोसिएशन अमदी लंदम असिगे CSO सिंग खुसमनरगा अकनबा खोंजंग चंगसिलगनि हाइरि अकनबा मोंगदा कंडेम तौबगा लोइनना असिगुम्बा ASI असिगी मथक्ता गवर्नमेंट की माइकैदगी एक्शन लौखटपियो हाइनसु क्लब असिना हाइजरी क्लब असिना पुंग निफुनिपान की मनुंगदा एक्शन लौखटपिनबगिदमक्ता गवर्नमेंट की पुलिंग चिंगसनजबगा लोइनना करीगुम्बा पुंग निफुनिपान असि फावबगी मनुंगदा गवर्नमेंटना एक्शन लौखटपिदब तारगदी क्लब असिना मणिपुर की प्रजा सिंह अमदी CSO क्लब मैरा पाइबी अमदी ड्राइवर एसोसिएशन सिंगा पुन्ना खुसमनदुना अकनबा खोंजंग कया चंगसिनजरगनी Manipuri Youth Front of Assam Maifage humputaruk suba wakal tahanbage thorom ngasi Kasar District ke Borkhola da pangthokre Maifa General Headquarter ke President Seram Herajina haikibada aikhoina Assam da kundarak pase Assam gi puwari da mayek lana iduna leirabani tara manga suba sahi sadagi lerakliba Manipuri aikhoige imalonbu muthana ba honarliba asi aikhoina tumina yengduna leiba ngamloi aikhoi puna amata oina akan ba kholau lawminabagi matam yore Assam da Manipuri imalon mutkrabadi nongmadi soidana Manipuri sing mangkhigani haibagi mi paiba farukle maramaduna aikoi mikap thoktuna imalon kanminase haikhe Tripura ge hanagi cabinet minister amadi marirak thangna thangna MLA oiramaba Congress ke state president su oiramba ke Virgit hokiba August 15 ge numidang da lambi da sakhangdaba mi kharana thatlaga landarakre mahki personal guard sing da su खुद थारके हाइरी अमदी गाड़ी दसु अकायतोय थोनके हाइरी थौदोक अदबो यानिंगदब फोंगदोलदुना मिफम अमंगसे अगरतला राधानगरदा मणिपुरी काउंसिल त्रिपुरा अमदी मणिपुरी स्टूडेंट्स यूथ कोऑर्डिनेशन कमिटी अनि नसिंदना पांगथोखरे थोरमदुदा वांगांग खिबसिंगना महाकी मथक्ता असुना तौरपसे यानिंगदे अमदी मणिपुरी सोसाइटी बु सिंगनबनी अथुबा मतमदा फागतुना मतिक चाबदंदी पीबगा लोइना मतुंगदा असिगुम्बा थौदोक असे थोक्तनबा होनाबियो हाइरी আমরা মণিপুরি কাউন্সিল ত্রিপুরা ও ত্রিপুরা মণিপুরি ছাত্র যুব সমন্বয় কমিটি যৌথভাবে বিক্ষোভ সভা সংগঠিত করেছি। আমাদের আজকের এই বিক্ষোভ সভার মূল লক্ষ্য হলো আজ থেকে দুদিন আগে আমাদের সমাজের বিশিষ্ট রাজনৈতিক নেতা শ্রী বিরোজিৎ সিনহা যখন আগরতলা থেকে উনার বাড়ির উদ্দেশ্যে রওনা দিচ্ছিলেন তখন জিরানিয়ার সংলগ্ন মাধববাড়ি এলাকায় উনার উপর আক্রমণ হানা হয়, উনার গাড়ি ভাঙচুর করা হয়, উনার পার্সোনাল গার্ডকে আহত করা হয়। Hausia bong asi nungthil Imphal da phongna kiba Manipuri pause sing asige marube pawpune minase Salaicha Mapau, Yankai Manga Suba Chaglam Kongchat Ningsing Thoram Mafum Kaya the Pangtokre, Chief Minister Nanambul to relief him Yingsing Kray, COVID-19 na wahal labaymung singda mating pi Kray. Kanglay Paki Mayra, Nambul Turen, Tourist Sing Minyang Jingsin Famama Oinaba, Chief Minister Biren Luching Lay Pambi Kaya Thakre, Lupa Kror Mau Datare Changna, Nambul Turenda, Patabay Sing Tahandanaba Project Packet Kadori, Chief Minister, NPP Manungda Napak Tabagi Lan Kankalakle, Minister Kaisi, NPP Degi Jahi Taruk Tantokre, Health Service ke Director Dr. K. Rajo Telephone Pai Kidaba Thama Hinjilakle, Yankai Manga Suba Chaglam Kongchat Kitharam Pantokre. Kangla Pau, Aranba Census ta delimitation Taurakadaba Mande, Anauba Census ta Taubina Bataksili, Chief Minister. Mipan Tangdaba, Mithui Mihenba, Leba Kunai Ohenaba, Apun Batang Lominarisi, UPF. Asamda MLA Tarataruk, Punjab ta Mantri Yauna, MLA Kunithoi positive oire. Pau Nilkon, Waheng Bam Laikai Regina Kai Sampat Junction Faugi Manunga Leba, Nambul Turengi Fibam, Chief Minister na Yingsin Kray. Nasi M Suna Sinduna Yankai Mangarak Suba Chaglam Kongchat Thoram, Pisum Chinga de Leba, Athoba Thobi Marigi Kubamda, Haika Leka Tamduna Pangtokray. AR na Aina Yadaba Polam Kayamram Fagat Kray. Akhana Baymung Singda Timbang Polam Sing Yantokray. Assam Rifles ki Khudpu Amana Yamlaba Brown Super Fare. Manaba COVID-19 case sengalakpadagi city mayol pumchik chikrai laipak ki wainana bamiyoi lakh kuntra humdoi yore lupa crore mau dramanga changadaba mongsangai treatment plan hore Chief Minister Jana thak namba mateng pangkrai Chaglam Kongchat ningsingkrai Aroi badamaro pam kana fangbigani
Manipur gi mapan lam yauna state asida ngasi yangkhai manga rak suba saklam khongchet ki thorom paksana pangthokna khre state asida mapan da chaludaba mioi sing nauna covid-19 positive oiba hengalakli apunba positive oiba masing lising manga ga satret kun manga yaukre Wahengbam lekai dagi Kaisampat Junction Phaubugi marakta leiriba Nambul Turel gi fibam ngase Manipur gi Chief Minister N Virena haktengnana satuni yengsin khrai National People's Party NPP Manipur State Unit ki manungda nakpak tanare amana amabu party dagi pangtanda tanthoknare Matam kuina khangdana leiraba lambigi khudong thiba thodok amada leikhidraba mioi singi pathapum tharaba haksang phangle Imphal more lambigi loksau dasu upoba truck amasu lokhada tasingkhrai amade sathak sel oinaba lupa chani piram haibigi wahongda Manipur police ke personnel ani suspend tawkre lupa lising manga suna piram de haiduna driver amasu tamthina properly wakat lakle Ngasigi oinadi Manipuri pawng matang sida loisinjare Times of Manipur gi Manipuri pawng yang berbisungbu amukana khurumjare